Kulgumdoi Suba Glasgow Commonwealth Games ta Manipur gi boxer Mandengbam Jadumani semi-final changbang ngamkrai. Scotland na yumbu oiduna Glasgow da chathariba games asigi men's 55 kg gi kanglupta India gi boxer ama oiriba Mandengbam Jadumani na July 15 da sanakiba round of 32 gi bout ta yumbu Scotland gi Aaron Cullenbu point manga sinoda aduga July 13 ta sanakiba round of 16 bout na Pakistan gi Sumana Rahman bu point manga sinoda maitiba piramlaga quarter final changbangam kibane ngarang numidang sanakiba men's 55 kg gi kanglupta ahan bas quarter final gi bout M Jadumani na Zambia gi boxer Mengo Walebu point manga sinoda maitiba piramlaga semi final da mafam ama kanbangamduna chatharakliba games asida sungsoi soidana medal amadi fanglakani hairi hayeng numidang sanagadaba Mandengbam Jadumani gi semi final gi bout aduda Lamba Tongnagadaba boxer adu ngaiduna leiri Scotland gi Glasgow city da leiba Ovo Hydro Arena da chathariba games asida Manipur dagi sanaroi taragama thoina sarukyari nakalamrom da Boxing Federation of India na Manipur Amateur Boxing Association gi General Secretary oidamba aduga hojikna Boxing Federation of India gi executive member ama oiriba PH Dhanajit pu chatharakliba Glasgow Commonwealth Games asigi observer oina khalaktuna ngasi PH Dhanajit Scotland gi damak Imphal thadokrai